ꯉꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ border pillar number marfuga mathoi yengsinba lakpa bharat sarkar ke mihusing kotha khunauda thungduna hana leirami hariba border pillar number marfuga mathoi yengsinkre hauzik pau sandongna pizari border pillar number marfuga mathoi yengsinba lakpa bharat sarkar ke mihusing kotha khunauda thungduna hana leirami hariba border pillar number marfuga mathoi yengsinkre ngarang Imphal thunglakiba Ministry of External Affairs ke Joint Secretary Bangladesh Myanmar Sri Priya Ranganathan Ministry of Home Affairs ke Joint Secretary Border Management AV Dharma Reddy amade Surveyor General of India ke Lieutenant General Girish Kumar na more dagi ngasi kwatha khunauda ayuki pung 3 taba matamda thungki mafam aduda hana station tawduna leiba tongan ba political party ke mihu sing civil society kaya ki lusingba singna makhoi bu harau tayamna okay nauna kwatha khunauramda yungsilakpani hadiba border pillar number marfuga mathoi gi pibam yangsinki makhoi gi maikaidigi hadiba border pillar number marfuga mathoi asi asumbani haina phongdokhi MPSC ge wangang loisu oriba Hareswar Goswamina kudam sangdam puthokduna makhoina summi hariba border pillar number marfuga mathoi adudi aranba wafamni haina phongdokhi khonja singi maikaidigi hana leiramniba border pillar number marfuga mathoi ge mafam adu yengsinbinaba akanba wafam thambadagi Bharat Sarkar ge lakiba mihut kangbu aduna hanagi border pillar number marfuga mathoi adu yengsinbaga loinana Manipur miyamna hairiba mafam aduda yungliba border pillar number marfuga mathoi aduna achumbani hairabanina madugi report mari leinaba singda pikhalagani haina official sing aduna phongdokre Miyam gi numit tharam ngasi Chief Minister gi Secretariat Complex ayuki pung 3 tagi hauna pangthopa haukre tongan ba mafam kya dagi miyoi kyana makoi gi wakat puduna thabak oina onthokpinaba laknaki Chief Minister na phongdokkibada leiriba sarkar asi laraba singasu saruk yauri makoi gi phangpham thokpo sing chapchana pinaba honagani haiki Lamphel Sana Kaithel da Leiba Fishery Farm Manakta Indian Oil Corporation gi ISK Oil Service Koba Anoba Oil Pump ama ngasi Consumer Affairs Food and Public Distribution gi Minister Karam Syamna hangdokre thorum aduda hana Minister Odamba Radha Binod Koizam hana Minister Odamba RB Mingting I Hemo Sandra amadi IOC gi official kaya susar yakhi Minister Karam Syamna haikibda ngasi hangdoliba oil pump asi tharaga Manipur da punna masing marifugo tare sure IOC gi oina humdraga tare sure oil pump singa thamu singna miyam gi khalaga thabak chobiyo haike kai mama problem ama thui hai kanda khoi da stock ta thau leina eta khodak ta di ban doksan ba khosan ba yamna panic buying am leibse masi raga sing maruina tawbi ganu aduga akoi oil pump retail outlet sing su khodak ta adi ta thingjan ma khosan base rindo maduma adi sumbasi tawdana ba khoi hona minasi akoi khuding ma Manipur tungi jati gi dia choba dai ta lori bani ai level da Imphal district ke manung sanba kaibi high school asi adet school ama ojubuso mahairoi sahum lom tamduna metric parikha da fawba afaba mahairoi puthokle school asida sarkar gi oba mateng pangbina ba haibada thabak oina onthorok tabadagi school asigi oza amadi management committee na angam senpham puthokna duna school asi manglom da changsilakna ba honari hiram asida report ama School asi Imphal nagi kilometer 10 palom zatlaga leiba kaibi awang leika da leibni oja singna kadai ba wana hotnari haibgi matang ISTB da phongdrakpara ahan madadi class 6 tagina 10 bhawdang tawrami 2006 tagi kulsi murki gadra haidna awabadu leibadagi masi hapsalakpani akoigi lower section se teaching staff tai khoi lejeri sita ga nipani aduga non teaching ani amaga punna khoi kunni approve toba oja masing si sanction post ahumni graduate post amadi retire tawraga huju phawa madu fill up tawdana hangna lei huju oja ani khakani khoi ja graduate amaga
प्राइमरी टीचर अमगा अदुगी पैसादुना अखोइसी रन तौरगा स्कूल सी चलाई फी खर लौजै लौजरिबा फी खर जिबौदा फजना सही जी मपुंग फाना फी थीबा ngamdi ahalaman guardian singina laita lairagi ngaktanina yaringe akhoi angang si larik tamhange moije akhoi gi laiba level da moije takpi tambiraga hekta moije mami makhong ojekhina bana madom da ayama pandam si thamaga sanction jaga Mahiroi Samri Rom Laiba School Asida, Hojik Laiba School gi Sang Asi, Laiba Pibam Asida gi Semgat Anaba, Wazasina Kari Karamba, Asa Tauri Habgi Matanga Makatan Funderke. From among the zoo, under 2 times, school Hundopani Jawre, buildings of Polo Hundopa, managing committee, Wazazinga, Kusam Narga, buildings Amokoina, repairing Masam Tose. Data, Makonga Gaje, Ako Shinjabane, Siano, Wahapsaliba, Tarapuliba. Adu matak tasu akoi wa hena phajandana reinforce tawring si tara phajali ba khotle maningom du tara phadana khotana hundokidana ba khoi thorang khar tawjari adu hojik paksi pai ba khotpa adu khojong sa da sing du angang jinga loina na khoina semjan ba sajan ba drain taw ba khotpa akona smai tawjaman director da kaida mari rena authority satna sabina ba khoi akoi hajaru bane adu ba leite seida di sarkar gi di edeta bate gamta leite matungi financial year gum hai tare ano ba sarkar gi education gi ba ahen ba edeta pi ba plan la kana tawdong ngai na moina ba haibi bane adu laikai su lai ba lai oibnina thoidok mateng phangba leite ji phodi Ozasina Teneriba Awabasing Asi Lengakna Kaigumba Ama Tauraga Mateng Pangbiragadi Sarakari Skun Haiba Adu Laitaba Kundak Pong Kendri Manung Chanba Kaibi Maike Asigi Miamna Awaba Teneriba Kaya Asi Swadana Kwapong Angani Haina Laikai Miamna Su Makatana Fondorakli Zivan Konsangalena Pogdam Zeriba Ningtakong Sanazawa Mitai Kaibi High School Kaibi ISTV News. Howzik Marakta Nathan Break Malaminasi. I think we should run. At once. Winky's Swiss roll. Am turabo punshibu winky samtadi piudana. Baba, quick zone gidi tatatis college di. Mambal suma phang kuding chamane yo sumang ro pista salabnina. Adu suma takta superlink footing gi offer me amum pirisidi. Tas electric run no sin bagum na yoti sin bayar. Dudi sanagi mohut yang na sin bayar. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Am turabo punshibu winky samtadi piudana. Booking open for office spaces and retail. The key features are retail shops and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election gi matam ye padi adu tuma amu unaw phangaro Asum tawna mango season na chatragoda adum haina Winky's mango Swiss roll adum phangaro khangedana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. A magic mix of chocolate and vanilla marble cakes from Winky's, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target kasi yan ay kabadi. Ito di ma. Amo ka na unang pangaro.
asum tawna mango season chatkhabada adum haina winkies mango swiss roll adum phanglaroi khangedana Saraswati Coaching Institute Singmirong Khonangkarak Info. Admission open. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly tests strictly in the NEET pattern. Free students save secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. Break itungda makhataba pau pizari Manipur Building and Other Construction Workers Welfare Board na Thanga Kendra gi MLA Tongbam Robindro ka puna kusam maduna thamari suma chatharapa phi tubugi training program ngarang Thanga Kendra gi manung sanba karian phabida losin kre Thanga Kendra gi oina pangthopa training program losin bagi tharam aduda PDA ge chairman T Robindro yauna mi yakana sarup yakhi training program aduda sarup yakhi be training yankhaida certificate galodina phi tu naba machine amamang kusana khi Chairman T Robindro na Kendra asida miyoi sanida training program asigi kanaba phanghanaba pandam thamli training program asi phanglaba matungda nupi sani gi senthok lambi lehelagani masina thanga Kendra da sel thumgi phibam da khalda orabasu awona purapangam lagani haikhi government na leiba koi thagen leiba praja mayam khoina thabak loina pibidi ngambana tamina hajik akoina machine khara piwa haibase mai pira kan akoina training je khoi loina thanga Kendra loi chin tuna pangthokani asagi yum kai palaba adagi khoi lukhrabi sing mayam su lei moi subam na hum leitaba hingbada wajar mayam su lei saida khoi asik piri ba khoi machine jena training tha mai tawrakanda moi gi hingbagi lambi sida khaitang chemilono khatang phagalaka moi jibika ma ojana ba khoi maina sinbani Training program adu saruk yakhibi trainee amana asiguma training program ama Kendra asida ahanbu ena pangthopa asi laibok phabani haikhe training asida aikoi loina phanek taiba phuri tuba kangkhan tuba dei mon cover tuba na chingba aikoi punamak loina haijare hoji Thanga Kendra sida asigumba posai pitha duna tawiba thabak acha amata kana su tawkidri sina ahanba oina oire ado aikoi ase nipi kanglup oiriba aikoi yam harawe MLA busu yamna thagachari haijani aikoi myamna hojikti imung manunggi award apa icha isu amadi awar papuna maksa masina maram orakanda sina sugunom batawaga chenda lambi ma oina aikoi ubong min khachabang amani hana khalle System of Rice Intensification gi matangda nomagi eba training program ama ithai kuno mantapta ngarang pangthokre Plant and Hills Development Organization ithai kuno na Tata Trust Mumbai CML Manipur RNBN APPI gi sponsor makada pangthopa thoram aduda laumi singda low ubadi sinaba polam sing amadi khungang manga dagi khangatlaba self help group tara mari gi member sama taraga tareta lupa lakh mapan lising humpu humdoi samapan gi senpham yanthokre thoram aduda Bisnupur district ke DAO Konjengbam Sitaljait Ningombam Ithai Ibobi amadi PISDO gi secretary Somokanta yauna miye kana saruk yakhi Somokanta na phongdokibada self help group sing da piriba senpham sing amadi laumi sing da piriba law ubada sinnaba khusu khulai sing adu ningthina sidin aduna senthok lambi lehenna bohona biu haikhi Tata Trust Mumbai amadi Center for Microfinance and Livelihood CML Manipur ani sponsor tawga ko ya tuksaba adumba system of rice intensification haiba program asigi project asigi makati ya tuksabani ko handak sahi ko na ko 350 farmers la ko target amaga mantuksaba adumba project ni haiba project asigi damata ko na weather amasung spare pump amadi ko pricing ko organic menosiam la ko damata ko ya tuksabani Ngarang numidang pung nipan makhairom taba matamda Khurai Salan thong da leiba Success School gi boarding da leiba mairoi ama thauri yanduna siramle laikhidraba angang aduge imung manung ge miyoi sing laktuna school da sangsnaba honabada police na irang thoktanaba ngak sabagi thabak laukhatke school authority ga wari sanaraba matungda asiba haksang adu post mortem ge damakta Janims ki mokta thamkhre Haukiba numit kharani gi mamangdagi Khongjom police ki kangbu amana Khongjom area gi akoibada drive chathabada fagalakpa yungau liter sanirom ngasi Khongjom police station gi mamangda mai thaduna manghan khre yu mai thaba aduda Thawbal gi excise department ke DSP Thoksom Priyo Kumar Khongjom police station gi kangbu amadi Khongjom bazar da leiba praja singu saruk yakhi Hauzi loishilakpada maru oiba pau amuk hannaw
border pillar number marfuga matho yengsin balakpa Bharat Sarkar ge mihu Singh kwatha khunok da thungjuna hana lerami hariba border pillar number marfuga matho yengsin khre hauji phaw gidi ISTV na pijari ba paw matang asda loizare miyeng tabiri ba mayam pun makpuso amuka na khurumjari